Tungan social media ki maruoiba e-pau update khra miyam da thamjage Licypriya kanguzamna mahaki Facebook ki post amada wafam khra thamlaklei Netflix da aigi punsi da yumpham oiba film ama tha taruk changna Manipur yauna malem gi lebak tara rom da chattuna lagriba November gi tang mari dagi namba horagani Hong Kong dagi shooting tawnaba foreign crew member taruk hojik India da thunglare haina Licypriya kanguzamna asumna phongdoroklei Kaksing uko beng lut tawbada senaba Naurem Romeo jail da thajin khre Kaksing da laiba uko beng branch tagi nungthil pobop ta lupa lak taruk henbagi senpham lut tawkhibaga mari lenana police na phagat khiba Kaksing sumak laikai kaithel masa pareng dagi Naurem Romeo masagi sahi ni fugu taruk apokpa laikhidraba Naurem Gaura Hari ngarang nungthil case asiga mari lenana CGM Thobal court ta judicial custody remand tawraduna puthorokpada court na ayaba pibadagi Naurem Romeo mathang thagi tang kunga mathoi phawba jail da thajin khre Hauzik phawbada beng asidagi lut tawkhiba lupa lak mari henbagi senpham recover tawba ngamkhre haina pawasina makha tare gamkhipai se gate ta Kuki Singna tawningba tawbada laingangna usinadre drug tagi Louhouba Achapot Khra di police na phagat khre hairi Kangpopi district ki manung sanba gamkhipai gi logi wangbada hangdokliba se gate asida Kuki Singna tawningba tawbada laingangna usinadana leiriba asida lambi asida saliba driver sing amasung miyamna penadre Ngarang gari ani digi singtha hoba Achapot sing adugi manung dagi kharadi police na phagat pangam khre hairi Ngarang nungthil pung amarom taba matamda Guwahati dagi Imphal tamna Achapot puraga lakpa container truck ani gamkhipai da hangliba kotu gi sek gate yorokpada mafam aduda leiramba naha kunthra romna gari sing adu khamhallaga sek tawbaga loinina puragliba posai sing adu karino haina hangki Driver sing aduna Achapot ni hairubadagi container adu hangdokhallaga gari aduda yorokpa makhal kayagi Achapot sing adu gari load adu dagi saruk ohum thokpagi saruk anirom lautharaga gari sing adu thadorokhibani hairi Madugi pau phangbadagi Imphal dagi driver union gi lusingba sing yauna police ka pau phaunaduna polam sing adu thina ba taksin badagi super maina police ki kangbuna polam sing adu phagalaga ngasi nungthil container truck amada hablaga Imphal da tharakhibani hairi Mai hural mamioi tarit phagat khibaga loinana mai tax thidaba consumer ahum gi mai kakthat khre Manipur State Power Distribution Company Limited MSPDCL gi official singna ngarang su tungan ba mafam singda resatha bada mai khazna thiram daba consumer ahum gi mai kakthat khibaga loinana mai huralaga thalamba IED 4 division area dagi mioi mari amadi Sandel division area dagi mioi ahum punna mioi taret mai huralambagi phagat khre hairi Makhatana mai lana sijinabasing phagatpagi thabak chathaki gani haina MSPDCL gi executive director na thadorok pasirol amana khangalakli